ꯑꯍꯥꯟꯕꯃꯛꯇꯗ ꯁꯤꯟꯊꯥ ꯁ꯭ꯇꯣꯔꯤ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯅꯥꯛꯁꯤ ꯂꯥꯏꯁ꯭ꯔꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯅꯥ ꯍꯨꯔꯥꯟꯕꯤ ꯅꯠꯇꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯕꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯣꯝꯕꯒꯤ ꯏꯃꯨꯡ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯆꯥꯕ ꯊꯛꯄ ꯋꯥꯠꯇ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯏꯃꯨꯡ ꯑꯗꯨꯕꯨ ꯁꯥꯟꯇꯤꯗ ꯂꯩꯕ ꯍꯥꯏꯕꯗꯨꯃꯗꯤ ꯑꯣꯏꯍꯜꯂꯝꯗꯦ꯫ ꯃꯔꯝꯗꯤ ꯇꯣꯝꯕꯁꯤ ꯅꯨꯄꯤ ꯑꯅꯤ ꯂꯣꯟꯕꯅ ꯏꯃꯨꯡꯁꯤ ꯁꯥꯟꯇꯤ ꯐꯪꯕ ꯉꯝꯗ꯭ꯔꯤꯕꯅꯤ꯫ ꯍꯥꯏꯅꯩ ꯑꯍꯜ ꯂꯃꯟꯅ ꯂꯣꯛ ꯑꯃꯗ ꯀꯩ ꯑꯅꯤ ꯄꯨꯟꯕ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯌꯥꯔꯣꯏ ꯍꯥꯏꯅ꯫ ꯇꯣꯝꯕꯒꯤ ꯅꯨꯄꯤ ꯑꯍꯟ ꯊꯦꯝꯕꯤ ꯏꯪꯖ ꯇꯞꯆꯩ, ꯋꯥ ꯀꯥ ꯍꯦꯟꯅ ꯉꯥꯡꯖꯗꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯂꯩꯃꯗꯤ ꯍꯦ ꯇꯣꯡꯕꯤ ꯅꯨꯄꯤ ꯑꯣꯏꯕꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯃꯆꯦ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯕꯨ ꯃꯥꯒꯤ ꯃꯈꯥꯗ ꯊꯝꯗꯨꯅ ꯏꯃꯨꯡ ꯑꯁꯤ ꯁꯨꯛꯄꯥꯏ ꯄꯥꯏꯔꯤ꯫ ꯇꯣꯝꯕꯒꯤ ꯂꯥꯏꯕꯛ ꯑꯁꯤ ꯑꯣꯟꯊꯣꯛꯄꯅꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯍꯟ ꯃꯃꯤꯠꯇ ꯃꯆꯥ ꯎꯗꯦ ꯍꯥꯏꯅ ꯃꯃꯥꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯁꯤ ꯑꯃꯨꯛ ꯊꯤꯍꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯃꯧ ꯑꯇꯣꯝꯕꯤꯅ ꯑꯣꯠꯄꯗ ꯃꯃꯥꯁꯨ ꯂꯩꯈꯤꯗꯦ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯟ ꯐꯥꯎꯕ ꯍꯦꯛ ꯅꯨꯡꯁꯤꯅ ꯌꯦꯡꯕ ꯐꯥꯎꯕ ꯐꯪꯗ ꯂꯩꯔꯛꯂꯤ꯫ ꯅꯣꯡꯗꯝꯕꯅ ꯇꯝꯕꯤꯗꯨꯅ ꯂꯩꯃꯒꯤꯁꯨ ꯃꯆꯥꯅꯨꯄꯤ ꯑꯃ ꯌꯥꯎꯖꯔꯦ꯫ ꯑꯗꯨꯕꯨ ꯃꯇꯨꯡ ꯆꯍꯤ 4ꯃꯨꯛ ꯂꯩꯔꯒ ꯋꯥꯅ ꯂꯩꯖꯔꯝꯕ ꯊꯦꯝꯕꯤꯁꯨ ꯃꯆꯥꯅꯨꯄꯤ ꯑꯃ ꯎꯖꯗꯨꯅ ꯃꯆꯥꯒꯤ ꯌꯥꯀꯥ ꯌꯦꯡꯖ ꯑꯋꯥꯕ ꯀꯥꯎꯊꯣꯛꯇꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤ꯫ ꯇꯣꯝꯕꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯖꯗ ꯃꯥꯁꯨ ꯇꯪꯈꯥꯏ ꯁꯤꯕ ꯑꯣꯏꯅ ꯂꯩꯔꯤ꯫ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕ ꯑꯗꯨ ꯂꯤꯛꯂꯥꯏꯁꯨ ꯁꯨꯃꯥꯡ ꯑꯗꯨ ꯋꯥꯏ ꯇꯩꯔꯤ꯫ ꯏꯃꯨꯡꯗꯒꯤ ꯊꯦꯝꯕꯤ ꯊꯣꯔꯛꯇꯨꯅ ꯍꯥꯏꯕꯦꯝꯃ, ꯏꯃꯥꯅꯦ ꯃꯃꯥꯡ ꯄꯨꯈ꯭ꯔꯤ ꯑꯁꯤꯗꯒꯤ ꯉꯔꯥꯡ ꯂꯨ ꯊꯨꯝꯂꯝꯕꯅꯤ, ꯑꯃꯨꯛꯇ ꯌꯦꯡꯂꯨꯒꯦ, ꯅꯪꯅ ꯂꯥꯏꯗꯨꯛꯇꯣ ꯀꯠꯊꯣꯛꯑꯝꯃꯨꯀꯣ꯫ ꯃꯃꯥꯅ ꯍꯥꯏꯔꯕꯗ ꯂꯤꯛꯂꯥꯏꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯇꯧꯒꯗꯕ ꯑꯗꯨ ꯇꯧꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯣꯝꯕ ꯌꯧꯔꯛꯇꯨꯅ ꯏꯆꯥ ꯇꯣꯝꯕꯤ, ꯅꯃꯥꯗꯤ? ꯃꯄꯥꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯂꯥꯏ ꯈꯨꯔꯨꯝꯒꯦ ꯇꯧꯔꯝꯕ ꯂꯤꯛꯂꯥꯏ ꯌꯦꯡꯂꯛꯇꯨꯅ ꯃꯃꯥꯡ ꯄꯨꯈ꯭ꯔꯤꯗ ꯆꯠꯈꯤꯕꯅꯤ꯫ ꯑꯣ, ꯐꯔꯦ ꯐꯔꯦ, ꯏꯄꯥꯒꯤ ꯆꯥꯗꯣ ꯅꯪ ꯂꯣꯏꯔꯒ ꯄꯤꯔꯛꯎꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯣꯝꯕ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯊꯦꯝꯕꯤꯁꯨ ꯃꯈꯨꯠ ꯃꯈꯣꯡ ꯏꯆꯣꯠ ꯆꯣꯠꯅ ꯃꯈꯨꯠꯇ ꯕꯥꯇꯤꯜ ꯃꯅꯥ ꯇꯠꯄ ꯑꯃ ꯄꯥꯏꯗꯨꯅ ꯌꯨꯝꯔꯣꯝꯗ ꯂꯥꯛꯇꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯆꯥꯕꯨ ꯀꯧꯏ꯫ ꯕꯦꯝꯃꯧ, ꯇꯥꯕ꯭ꯔꯣ? ꯏꯃꯥ ꯂꯥꯛꯏꯅꯦ, ꯊꯣꯛꯂꯛꯎ ꯑꯃꯨꯛꯇ꯫ ꯂꯤꯛꯂꯥꯏꯁꯨ ꯊꯣꯛꯂꯛꯇꯨꯅ ꯏꯃꯥ, ꯁꯦ ꯉꯥꯈꯥ ꯈꯔ ꯌꯥꯎꯔꯝꯃꯦꯅ ꯄꯨꯔꯛꯄꯅꯤ, ꯁꯣ ꯄꯨꯁꯤꯜꯂꯨ꯫ ꯆꯥꯛꯇꯨꯗꯤ ꯏꯃꯥ ꯊꯣꯡꯂꯒꯦ, ꯅꯪꯅꯅꯦ ꯂꯥꯏꯔꯤꯛꯇꯨ ꯄꯥꯖꯔꯨꯔꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯨꯝꯅ ꯂꯤꯛꯂꯥꯏꯁꯨ ꯕꯥꯇꯤꯜ ꯃꯅꯥ ꯇꯠꯄ ꯑꯗꯨ ꯄꯥꯏꯗꯨꯅ ꯄꯨꯁꯤꯟꯈꯤ꯫ ꯊꯦꯝꯕꯤꯁꯨ ꯁꯨꯃꯥꯡꯒꯤ ꯅꯥꯀꯟꯗ ꯆꯪꯁꯤꯟꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯃꯨꯡꯗꯒꯤ ꯂꯩꯃ ꯍꯀꯥꯝ ꯋꯥ ꯆꯜꯂꯗꯨꯅ ꯊꯣꯛꯂꯛꯂꯒ ꯊꯦꯝꯕꯤꯕꯨ ꯎꯕꯗ ꯍꯥꯏꯔꯛꯏ꯫ ꯍꯥꯏ, ꯆꯥꯛꯀ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ? ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ꯫ ꯊꯦꯝꯕꯤ ꯃꯅꯥꯎꯄꯤꯗ ꯌꯦꯡꯗꯨꯅ ꯊꯣꯡꯗ꯭ꯔꯤꯌꯦ ꯏꯅꯥꯎ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯁꯥꯎꯅ ꯂꯩꯃꯅ ꯀꯔꯤ? ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯋꯥꯇꯣꯟ ꯌꯧꯔ ꯐꯥꯎꯕ ꯆꯥꯛ ꯊꯣꯡꯗ꯭ꯔꯤ ꯍꯥꯏꯕ? ꯍꯣꯏ ꯏꯅꯥꯎ꯫ ꯊꯦꯝꯕꯤꯁꯨ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯈꯟꯅ ꯃꯅꯥꯎꯄꯤꯗ ꯌꯦꯡꯖꯩ꯫ ꯅꯣꯏꯒꯤ ꯅꯃꯥ ꯅꯆꯥ ꯑꯁꯤꯕꯨ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏ ꯅꯠꯇꯕ꯭ꯔꯣ? ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯊꯣꯡꯗ꯭ꯔꯤ ꯍꯥꯏꯗꯤ ꯀꯔꯤꯅꯣꯕ? ꯊꯦꯝꯕꯤ ꯀꯤꯖꯅ ꯏꯆꯦ ꯊꯣꯡꯂꯒꯦ, ꯀꯨꯏꯔꯣꯏꯗ꯫ ꯊꯣꯡꯂꯨꯆꯣ, ꯑꯩꯗꯤꯅꯦ ꯍꯥꯏꯔꯤꯕꯁꯤꯡ, ꯊꯣꯡꯉꯨꯁꯨ ꯍꯥꯏꯔꯤꯕꯁꯤꯡꯅꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯤꯛꯂꯥꯏ ꯇꯥꯅꯕ ꯀꯧꯏ꯫ ꯍꯥꯏ, ꯇꯣꯡꯉꯝꯕꯤ, ꯇꯥꯕ꯭ꯔꯥ? ꯀꯧꯔꯛꯂꯤꯕꯁꯤ ꯂꯤꯛꯂꯥꯏ ꯃꯥꯕꯨꯅꯤ ꯍꯥꯏꯕ ꯈꯪꯕꯅ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ꯫ ꯇꯧꯔꯤꯕ ꯑꯗꯨ ꯎꯕꯗ ꯊꯦꯝꯕꯤꯁꯨ ꯀꯔꯤ ꯍꯥꯏꯗꯨꯅꯣ ꯈꯪꯗ ꯃꯈꯨꯠ ꯃꯈꯣꯡ ꯑꯗꯨ ꯍꯥꯝꯕ ꯂꯣꯏꯕꯣꯏ ꯂꯣꯏꯗ ꯃꯪꯒꯣꯜ ꯇꯝꯅ ꯂꯥꯛꯏ꯫ ꯑꯩ ꯏꯁꯤꯡ ꯑꯁꯥꯕꯗꯤ ꯀꯗꯥꯏ? ꯂꯤꯛꯂꯥꯏ ꯃꯃꯥꯇꯣꯟꯕꯨ ꯀꯤꯖꯅ ꯉꯁꯤꯗꯤ ꯉꯔꯥꯡ ꯅꯣꯡ ꯆꯨꯈꯤꯕꯒꯤ ꯏꯁꯤꯡꯗꯣ ꯅꯣꯡꯅ ꯂꯣꯏꯅ ꯍꯥꯏꯖꯤꯟꯗꯅ ꯆꯣꯠꯄꯗꯒꯤ ꯂꯨꯝꯍꯧꯗ꯭ꯔꯦ ꯏꯃꯥ꯫ ꯀꯔꯤ ꯍꯥꯏꯕ? ꯑꯗꯨꯗꯤ ꯆꯥꯛꯁꯤꯅ ꯀꯔꯝꯃꯥꯏꯅ ꯊꯣꯡꯗꯣꯔꯤꯕ? ꯁꯥꯎꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯦꯝꯕꯤ ꯃꯅꯥꯎꯄꯤꯗ ꯌꯦꯡꯗꯨꯅ ꯏꯅꯥꯎ, ꯑꯩꯅ ꯊꯣꯛꯄ ꯇꯧꯔꯒ ꯁꯤꯜꯂꯒꯦꯁꯤ, ꯅꯆꯥꯁꯤꯗ ꯑꯃꯨꯛ ꯍꯥꯏꯔꯨꯔꯅꯨ꯫ ꯂꯩꯃ ꯁꯥꯎꯅ ꯊꯦꯝꯕꯤꯗ ꯌꯦꯡꯗꯨꯅ ꯅꯠꯇꯦ, ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯋꯥ ꯉꯥꯡꯍꯟꯕꯁꯤꯕꯨ
ꯅꯣꯏꯒꯤ ꯆꯥꯅꯕꯁꯨ ꯊꯥꯛꯄ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯒꯤ ꯀꯔꯤꯁꯨ ꯍꯦꯛ ꯀꯥꯟꯅꯗꯕ ꯑꯁꯤ ꯍꯥꯏꯅ ꯂꯩꯃ ꯂꯤꯛꯂꯥꯏꯒꯤ ꯃꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯐꯣꯏꯔꯒ ꯃꯤꯅꯥꯏ ꯅꯣꯏꯅ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯇꯥꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥ ꯃꯇꯧꯗꯨꯗ ꯊꯦꯡꯕꯤ ꯂꯩꯃꯒꯤ ꯃꯈꯨꯠꯇꯨ ꯊꯥꯗꯣꯛꯅꯕ ꯇꯧꯏ ꯑꯗꯨꯗ ꯂꯩꯃꯅ ꯈꯪꯅꯤꯡ ꯏꯜꯂꯛꯄ ꯑꯗꯨꯗ ꯊꯦꯡꯕꯤ ꯌꯨꯝꯒꯤ ꯎꯈꯣꯡꯗ ꯋꯥꯏꯁꯤꯟꯅꯗꯨꯅ ꯇꯨꯁꯤꯟꯈꯤ ꯂꯤꯛꯂꯥꯏꯁꯨ ꯃꯁꯝꯒ ꯅꯥꯕꯒ ꯃꯃꯥꯅ ꯇꯨꯈꯤꯕ ꯑꯗꯨꯗ ꯃꯃꯥꯇꯣꯟꯒꯤ ꯃꯈꯨꯠ ꯑꯗꯨ ꯊꯥꯗꯣꯛꯅꯕ ꯂꯥꯛꯅꯩ ꯇꯧꯅꯔꯤꯕ ꯑꯗꯨꯗ ꯏꯃꯨꯡꯗꯒꯤ ꯇꯣꯡꯕ ꯊꯣꯛꯂꯛꯇꯨꯅ ꯍꯩ ꯂꯩꯃ ꯊꯥꯗꯣꯛꯎꯅꯤꯍꯦ ꯁꯦ ꯑꯃꯨꯛꯇ ꯊꯥꯗꯣꯛꯎꯅꯤꯍꯦ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤ ꯀꯥꯏꯅ ꯊꯥꯗꯣꯛꯄꯤꯕ ꯅꯠꯇꯦ ꯂꯩꯃ ꯂꯤꯛꯂꯥꯏꯁꯨ ꯃꯄꯤ ꯑꯗꯨ ꯇꯨꯞ ꯇꯨꯞ ꯇꯥꯔꯛꯏ ꯂꯥꯎꯅꯔꯤꯕꯁꯤꯡ ꯑꯗꯨꯗ ꯇꯨꯝꯕ ꯌꯥꯗ꯭ꯔꯕ ꯃꯥꯜꯂꯤ ꯂꯩꯃꯒꯤ ꯃꯆꯥꯅꯨꯄꯤ ꯂꯦꯝꯕꯤ ꯍꯀꯥꯝ ꯋꯥ ꯆꯟꯗꯨꯅ ꯊꯣꯛꯂꯛꯂꯒ ꯁꯥꯎꯅ ꯀꯔꯤꯅꯣ ꯑꯌꯨꯛꯁꯤꯗ ꯁꯥ ꯂꯥꯎꯅꯕꯗꯧꯅ ꯇꯨꯝꯕꯒ ꯌꯥꯗ꯭ꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯉꯁꯥꯏ ꯃꯈꯩ ꯊꯥꯗꯣꯛꯇꯕ ꯂꯩꯃ ꯃꯆꯥꯅ ꯍꯥꯏꯔꯛꯄ ꯑꯗꯨ ꯇꯥꯕꯗ ꯂꯤꯛꯂꯥꯏꯕꯨ ꯊꯥꯗꯣꯛ ꯄ꯭ꯔꯞ ꯃꯆꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯔꯥꯎ 이사부 하우려브로 tumbaga yade ima ihe faresi isagine saga thaknaba tal lairugi so manungdane sanglamo hoima handakti launara anugo taningde bai asi hairamduna lembi changki mangol aduda lairibasing aduda yengduna aina halakpadane ising sahalamo haribasini asi hairamduna laimasu hotel da thoki ꯂꯤꯛꯂꯥꯏ ꯃꯃꯥꯕꯨ ꯁꯧꯕꯤꯗꯨꯅ ꯍꯧꯒꯠꯄꯤꯔꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯇꯣꯝꯕꯁꯨ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯍꯧꯈꯤ ꯈꯨꯜꯁꯤꯒꯤ ꯏꯅꯥꯛ ꯈꯨꯟꯕꯗ ꯍꯥꯏꯅꯔꯤꯕ ꯗꯣꯂꯥꯟ ꯁꯅꯥꯒꯤ ꯃꯆꯥꯅꯨꯄꯥ ꯌꯧꯖꯕꯗꯨꯅ ꯇꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯃꯛꯀ ꯅꯨꯡꯁꯤ ꯃꯔꯤ ꯊꯝꯗꯨꯅ ꯌꯨꯝꯕꯥꯟꯕꯒꯤ ꯃꯔꯤꯗ ꯆꯪꯁꯤꯟꯅꯕ ꯇꯧꯔꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯍꯥꯟꯅ ꯅꯨꯄꯤ ꯆꯦꯜꯂꯛꯂꯦ ꯇꯥꯕꯗ ꯗꯣꯂꯥꯟ ꯁꯅꯥꯒꯤ ꯂꯣꯏꯅꯕꯤ ꯔꯦꯈꯥ ꯈꯤꯇꯪꯗꯤ ꯁꯥꯎꯅꯤꯡꯉꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯗ ꯃꯆꯥ ꯑꯍꯟꯒꯤ ꯂꯨꯍꯣꯡꯅꯕ ꯁꯤꯜ ꯂꯥꯡꯗꯨꯅ ꯂꯩꯃꯁꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕꯗ ꯑꯋꯥꯠꯄ ꯂꯩꯇ ꯍꯥꯞꯄꯤꯗꯨꯅ ꯆꯥꯎꯅ ꯂꯨꯍꯣꯡꯈꯤ ꯔꯦꯈꯥ ꯑꯌꯨꯛꯀꯤ ꯀꯩꯊꯦꯜꯗ ꯑꯅꯧ ꯑꯄꯦꯟ ꯌꯦꯡꯂꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯄꯅꯤ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯥꯏꯗꯨ ꯀꯠꯄ ꯐꯥꯎꯕ ꯎꯗ ꯁꯥꯎꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯃꯧ ꯇꯥꯅꯕ ꯍꯥꯏꯔꯛꯏ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯗꯨꯛ ꯀꯠꯂꯝꯗꯦ ꯍꯥꯏꯕ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯃꯅꯦꯝꯅ ꯉꯥꯡꯂꯤꯕ ꯑꯗꯨ ꯀꯔꯤꯁꯨ ꯆꯦꯛꯃꯨꯛ ꯂꯥꯎꯔꯛꯇꯦ ꯔꯦꯈꯥꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯍꯥꯏ ꯑꯆꯧꯕ ꯀꯔꯤꯅꯣ ꯇꯥꯗ꯭ꯔꯕ꯭ꯔꯣ ꯅꯣꯏꯕꯣ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯂꯥꯎꯔꯤꯕ ꯑꯗꯨ ꯊꯣꯡꯒꯥꯟꯗꯒꯤ ꯆꯪꯂꯛꯂꯤꯕ ꯗꯣꯂꯥꯟ ꯁꯅꯥꯁꯨ ꯇꯥꯔꯗꯨꯅ ꯍꯥꯏ ꯃꯃꯥ ꯀꯔꯤꯅꯣ ꯅꯪꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯂꯥꯎꯔꯤꯕꯗꯨꯕꯨ ꯂꯝꯕꯤ ꯐꯥꯎꯕ ꯇꯥꯍꯧꯔꯦꯅꯦ ꯂꯩꯀꯥꯏꯅ ꯐꯖꯅ ꯉꯥꯡꯅꯔꯔꯣꯏꯅꯦ ꯔꯦꯈꯥ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯑꯩꯅ ꯉꯥꯡꯅꯤꯡꯗꯅꯅꯦ ꯉꯥꯡꯕ ꯅꯠꯇꯦ ꯃꯣꯏ ꯕꯥꯕꯨ ꯍꯧꯖꯤꯛ ꯄꯨꯡꯁꯦ ꯊꯦꯡꯕꯁꯤ ꯐꯥꯎꯕ ꯍꯧꯒꯠꯅꯔꯝꯗ꯭ꯔꯤꯌꯦ ꯑꯗꯨꯕꯨꯕ ꯀꯔꯤꯁꯨ ꯍꯥꯏꯔꯨꯔꯅꯨ ꯅꯪꯅ ꯇꯧꯔꯣ ꯑꯩꯅꯦ ꯃꯤꯒꯤ ꯃꯃꯥꯡꯁꯤꯗ ꯏꯀꯥꯏꯀꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯪꯈꯤ ꯆꯨꯝꯅꯤ ꯗꯣꯂꯥꯟ ꯁꯅꯥꯒꯤ ꯏꯃꯨꯡ ꯑꯁꯤ ꯃꯤꯅ ꯏꯖꯠ ꯁꯟꯃꯥꯟ ꯇꯧꯅꯔꯤꯕ ꯑꯗꯨꯗꯇ ꯅꯠꯇꯅ ꯅꯣꯡꯃꯇ ꯋꯥ ꯀꯟꯅ ꯉꯥꯡꯅꯕ ꯏꯃꯨꯡꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯔꯦꯈꯥꯁꯨ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯕꯗ ꯋꯥ ꯃꯈꯥ ꯇꯥꯗ ꯏꯃꯨꯡꯗ ꯗꯨꯛ ꯀꯠꯅꯕ ꯍꯥꯏꯅ ꯆꯪꯈꯤ ꯏꯃꯨꯡꯗꯅ ꯊꯥꯅꯤꯜ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯇꯥꯅꯕ ꯍꯥꯏꯅ ꯍꯧꯗꯣꯛꯂꯤ ꯃꯁꯥ ꯅꯣꯝꯗꯨꯅ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯏꯃꯥꯅ ꯃꯉꯣꯟꯗ ꯉꯥꯡꯂꯝꯅꯕꯅꯤ ꯃꯧ ꯑꯅꯧꯕꯤꯅ ꯌꯥꯍꯧ ꯊꯦꯡꯂꯕꯗꯤ ꯌꯥꯔꯔꯣই ꯁꯦ ꯍꯧꯒꯠꯂꯣꯕ ꯑꯁ ꯇꯥꯃꯣꯆꯥ ꯉꯝꯃꯔꯣꯏ ꯑꯩꯁꯦ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯕ ꯅꯠꯇꯦ ꯂꯥꯛꯏꯁꯦ ꯀꯩꯅꯣ ꯉꯥꯛꯇ ꯇꯨꯝꯈꯤꯒꯦ ꯉꯜꯂꯤꯌꯦ 이해 어두부바 세 허걸로바 탱이니 렘비 사우나 마pu레베데 온신두나 타모자 능치디바 아시 하이두나 파몽데기 꿈두나 프랍프랍 토키 라이 khoiram바 loiraga imongda sanglai rekha mamau nupina tholibadu ubada hogat piredana lembi su hakamga chanduna ima सा लोइरब्रो करिया सा गाइडिया नंग मौ नत्रो सिबो आइना तगदबा थमबलो हाइबनिदा याम ngapiko सलु को आदा इलुगदो लुथोगगा सागसे थोंगो मनेमनि हाइने खंदा खोन वांखत्तुना हेरा इमागी सिदि तुम हगतपसिदा करिनो आइसिबो कई ओइनो उबिरगे
Hoi bema nang se mong ni ne mau adu oiraga kaidorage mong na thabak pumba tawni haiba leibro thabak pumna maksi taw haibro aina nangi na sagi thabak tu di taw zo haibani ne kaya dangam liba mong no ne ngarang dani ba lagli se aduga ngami ko ibema nang ngami haiba sin ho ai khoi di ne minai oge haidana lakpa nati ye mapu oge na lakpa kariya Sidabu kari minai mapuno ha nama aduna takpi tabira pro Hera ima gadi panbigano Palle ai di kay dog haibano palle ba Masi yemune Asum na khatnaba asum hinjilai imong dagi dolan sanana tholai Mama yare ni Asi haiduna imong da onsinduna Ajoba tabra tholo Mapana kaurakpa aduda imungdagi hatu thanil tholaktuna Pabong Dolan sana sauna Karina tawri base ai bu yolibra ha yare asoba pusinkro iba wa makha taningde Mapana haidaba aduda thanil kari sukhumda magi nupigi khudang adu paidena pusinki Mama saga loluranu hotel da thakdurage sak to thonglo wa makha tanaran khang batabani ko asi hairam thoki dolan sanana rekha su mapuroibana thokriba adu yengduna imungda masu changki nongmagi lembi amadi rekha khatnadaba numit yoksilakthri maduda dolan sanana mana paiba yada asawbana macha ahanga mamau ahanga tongana pijaki imung sigi leiriba ijat sanman asi Mamau asi lakpadagi hanthakibagum dolan sarana mathwai yamna nungairamdi Rekha su mapuroiba asi punsiga teladra haina pakhatba mipaiba phauri Taunariba matau asida macha atomba loya su nupi chelakli Paudu tabada Rekha kapngang tongna Ai da sisa ningle da ko ama phawwa ngangna bangamdri haiba karai digi haijindana asi amu pura ibanoba ngami da ko onthokna nupa phaba masin manao asina sangdana imung ase thakha ondraba phai Rekha ai kanano haiba khangan batayeba asumna chelabanina haidokna duna lohongbagi matam lepa handakti hongda yadabagum lohongba adu hongnaba selli asomdasu liglai mamagi leitaba asi khangbana Sima wali haidana mamana magi hapiriba awunpot khara asina penthokje Mama to na yadraduna mapana su magini haina karisu hapidabana haptaba yadaba phamung ani upu ama asinatana phirol kharaga sanagi chan amata hapta lohongbiki Tombasu machagobani nungaijade adubu wa ngangbang ngamludabana tumina leki Asumna luhongba adu loikhrabada ayuk anganbani Rekha hawalaktuna Suryadevabu khurumba tholakpada Sumang Mangol pumlanglangna ningthizana tukkatuna leiramba adu ubada wakhaldasu khalli Karino ni aibo Asumna solingai yungi yena khadagi makutta baltil ama ising asabana manil bangbang kaba ama yanduna makutna kanda phadi paiduna sumang tamna puthoraktuna manemda yengi Ima ising asaba leiri irulu thokpiro sapu saraklagi Hairakliba tawrakliba matau aduda Rekha wangangda yengduna lei liglai mangolda karaktuna Ima ai salonjarukhigi Asumna changki Rekha wa amata haidana yengduna leihawi wakhaldasu khalli Mata tawribra oiramnida soidana kayambu zugo chadoino Asi khanna prap masa adu iruluwa changki ngaihaki tungda dolan sanasu halaktuna mangolgi phame leiba aduda phamli ngasidi maithong su makalamna nokmi leiri Rekha su iruluba loiraduna mapuroibagi manakta laktuna mangol aduda phamlari tanja aduda liglai makhuta cha glass ani paiduna puthorei Ima pabung cha sida leiri Asi haina pirei Dolan sanasu harau chadubu lauri Ima kay insang thong sige Rekha khonjel kalapna Aina hangam thamlambani adu mathong yongsak tuma singju amasu
ꯍꯨꯏꯃ ꯌꯥꯔꯦ ꯆꯪꯈ꯭ꯔꯣ ꯁ꯭ꯋꯥꯏꯗ ꯑꯃꯨꯛꯅꯦ ꯂꯩꯔꯅꯨ ꯃꯅꯦꯡꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯂꯤꯛꯂꯥꯏ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯏꯃꯨꯡꯗ ꯆꯪꯈꯤ ꯗꯣꯂꯥꯟ ꯁꯅꯥꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ ꯌꯦꯡꯗꯨꯅ ꯀꯔꯤꯅꯣ ꯃꯃꯥ ꯃꯣꯏ ꯄꯥꯕꯨꯡ ꯃꯈꯣꯏꯁꯦ ꯂꯨꯅ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯑꯃꯁꯦ ꯇꯧꯔꯤꯁꯤꯅꯤ ꯑꯩꯅꯦ ꯀꯤꯖꯔꯦ ꯑꯗꯨꯅ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎꯒ ꯑꯣꯏꯔꯦ ꯇꯧꯅꯨ ꯇꯧꯅꯨ ꯅꯨꯄꯤ ꯁꯦꯡ ꯆꯒ꯭ꯔꯤꯡ ꯑꯃꯅ ꯇꯦꯡꯒꯣꯟ ꯑꯃ ꯃꯥꯡꯊꯣꯛꯏ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯏꯃꯧꯗꯗꯤ ꯌꯥꯔꯣꯏ ꯈꯦꯠꯅꯩꯀꯣ ꯃꯈꯣꯏꯁꯦ ꯈꯦꯠꯅꯩ ꯃꯅꯨꯡ ꯍꯨꯠꯅ ꯌꯦꯡꯉꯨꯅꯤ ꯃꯃꯥ ꯅꯪꯕꯣ ꯃꯣꯏ ꯄꯥꯕꯨꯡ ꯍꯟꯗꯛꯇꯤ ꯋꯥꯔꯧꯕꯤꯅꯨ ꯅꯅꯥꯏ ꯅꯨꯄꯤ ꯊꯕꯛ ꯈꯔ ꯇꯧꯖꯒꯦ ꯏꯍꯦ ꯍꯣꯏ ꯍꯣꯏ ꯇꯧꯔꯣ ꯑꯗꯨꯕꯨꯅꯦ ꯑꯩꯒꯤ ꯃꯥꯏ ꯆꯣꯞꯀꯗꯕꯗꯤ ꯇꯧꯒꯅꯨꯀꯣ